ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯏꯁꯪ ꯀꯥꯔꯕ ꯊꯃꯣꯏ 35 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯝꯕꯒꯤ ꯃꯄꯥꯈꯣꯏꯗꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯁꯅꯥꯒꯤꯗ ꯂꯥꯛꯂꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯨ ꯌꯥꯅꯔꯤ꯫ ꯑꯐꯕ ꯃꯇꯝ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯕꯗ ꯋꯥꯗꯨ ꯁꯝꯖꯤꯜꯂꯤ꯫ ꯑꯐꯕ ꯃꯇꯝꯗꯣ ꯊꯥ 2ꯒꯤ ꯃꯇꯨꯡ ꯇꯥꯔꯤ꯫ ꯁꯤꯡꯊꯥꯒ ꯕ꯭ꯔꯤꯗꯦꯟꯒ ꯑꯅꯤꯒꯤꯗꯤ ꯆꯍꯤ ꯈꯔ ꯍꯦꯟꯅ ꯌꯩꯊꯣꯛꯂꯤ꯫ ꯁꯤꯡꯊꯥꯒꯤ ꯃꯄꯥꯅ ꯀꯣꯂꯦꯖ ꯃꯇꯝꯗꯤ ꯂꯣꯏꯁꯤꯟꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯁꯅꯥꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯏꯔꯪ ꯂꯪꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯑꯋꯨꯟꯄꯣꯠ ꯂꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯋꯥꯠ-ꯑꯄꯥ ꯌꯦꯡꯅꯕ ꯁꯤꯜ ꯂꯥꯡꯅꯕ ꯍꯥꯏꯗꯅ ꯂꯩꯅꯥꯒ ꯁꯤꯡꯊꯥꯒꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤꯗ ꯂꯩꯔꯔꯤ꯫ ꯂꯨꯍꯣꯡꯗꯧꯕ ꯊꯥ ꯃꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯇꯥꯒꯤꯗ ꯂꯩꯔꯔꯤ꯫ ꯁꯤꯡꯊꯥꯗ ꯇꯧꯍꯣꯏꯗꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯔꯣꯏꯁꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯟꯂꯩꯊꯣꯛꯑꯒ ꯌꯥꯁꯤꯟꯅꯔꯤ꯫ ꯌꯨꯍꯦꯟꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯃꯆꯟꯒꯤ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯁꯤꯟ ꯂꯥꯡꯂꯤ꯫ ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯂꯩꯃꯅ ꯄꯤꯔꯛꯂꯤꯕꯗꯨꯅ ꯀꯣꯟꯅꯕꯒꯤꯗꯤ ꯏꯀꯣꯟꯗ ꯀꯣꯟꯅꯔꯦ꯫ ꯅꯛꯁꯤꯜꯂꯛꯄꯒꯤꯗꯨꯗ ꯃꯈꯣꯏꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯛꯄꯗ ꯁꯦꯜ ꯈꯔꯁꯨ ꯃꯃꯧꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯌꯨꯍꯦꯟꯒ ꯂꯩꯃꯒꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯛ ꯇꯤꯟꯕ ꯋꯥ ꯈꯪꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯜꯂꯒ ꯄꯨꯈꯣ ꯍꯥꯏꯕ ꯌꯥꯗꯅ ꯅꯝꯗꯅ ꯑꯗꯨꯝ ꯄꯤꯁꯤꯜꯂꯝꯂꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯨꯟꯄꯣꯠ ꯂꯩꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯐꯅꯦꯛ ꯁꯦꯝꯗ ꯊꯨꯞꯆꯤꯜꯂꯤ ꯑꯍꯨꯝꯗꯣ꯫ ꯃꯤꯃꯤꯅ ꯆꯥ ꯄꯨꯗꯨꯅ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯗꯨꯗ ꯆꯥ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯁꯥꯏꯗꯤ ꯅꯣꯏ ꯑꯍꯨꯝꯅꯦ ꯋꯥꯔꯝꯃꯅꯤ, ꯁꯤ ꯊꯛꯆꯤꯜꯂꯨꯁꯤ꯫ ꯆꯥꯅꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤꯀꯣ? ꯌꯥꯔꯅꯤ ꯏꯅꯝꯃ, ꯆꯥꯁꯤꯗꯪꯅ ꯌꯥꯔꯦ꯫ ꯄꯨꯛ ꯏꯊꯟ ꯊꯜꯂꯤꯗ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯈꯤꯕꯩ꯫ ꯐꯅꯦꯛꯇꯣ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ? ꯂꯩꯅꯥꯅ ꯆꯥꯎꯔꯛꯄ ꯑꯃ ꯈꯜꯂꯗꯨꯅ ꯏꯅꯝꯃ 50 ꯍꯦꯜꯂꯤ, ꯃꯄꯥꯟ ꯅꯥꯏꯕ ꯌꯥꯎꯗꯅ꯫ ꯃꯤꯃꯤꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯅꯦꯛ ꯃꯌꯨꯝ ꯑꯆꯧꯕ 2 ꯊꯥꯡꯗꯨꯅ ꯄꯨꯔꯒ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯊꯝꯂꯛꯂꯤ꯫ ꯏꯅꯝꯃ, ꯁꯤꯗꯤ ꯀꯩꯅꯣ? ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯨ, ꯈꯔ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯕꯅꯤ꯫ ꯑꯗꯣ ꯑꯅꯝꯕꯅꯅꯦ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯩꯅꯕꯁꯦ ꯃꯥꯒꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯣ꯫ ꯁꯅꯥꯅ ꯃꯅꯝ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯏꯅꯝꯃ? ꯑꯩꯅ ꯂꯣꯏꯅ ꯄꯨꯈ꯭ꯔꯗꯤ ꯏꯅꯝꯃꯗꯤ ꯀꯩ ꯁꯦꯠꯇꯣꯏꯕ? ꯌꯥꯔꯦ ꯊꯝꯖꯤꯜꯂꯨ, ꯑꯩꯒꯤꯗꯤ ꯁꯤ ꯂꯩꯔꯤꯁꯤꯅ ꯌꯥꯔꯅꯤ꯫ ꯁꯤ ꯐꯥꯎꯕ ꯁꯦꯠꯄ ꯉꯝꯃꯣꯏ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯍꯥꯞꯆꯤꯜꯂꯨ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗꯅꯦ ꯇꯖꯣꯞ ꯆꯠꯄ ꯌꯥꯕ꯭ꯔꯥꯅꯦ? ꯑꯩꯒꯤꯗꯤ ꯍꯌꯦꯡ ꯅꯪꯅ ꯑꯃꯨꯛ ꯂꯩꯕꯤꯔꯁꯨ ꯌꯥꯏ, ꯅꯪ ꯇꯥꯃꯣꯆꯧꯅꯁꯨ ꯂꯩꯕꯤꯔꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯪꯒꯤꯗꯤꯅꯦ ꯅꯪꯅ ꯂꯩꯔꯨꯗꯧꯕ ꯌꯨꯝꯗꯨꯒꯤꯁꯨ ꯌꯦꯡꯉꯒ ꯄꯨꯗꯧꯅꯤ꯫ ꯃꯤꯒꯤꯗꯤꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯖꯣꯞ ꯆꯠꯂꯗꯤ ꯃꯤꯅ ꯍꯦꯛꯇ ꯎꯁꯤꯠꯈꯤꯔꯣꯏꯗꯣꯏꯅꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯂꯤꯛ ꯃꯔꯤ ꯃꯆꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯁꯅꯥꯒꯤ ꯉꯥꯁꯝꯗꯨꯗ ꯍꯨꯛꯆꯤꯜꯂꯛꯂꯤ꯫ ꯁꯅꯥꯗꯤ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯃꯄꯤ ꯏꯔꯥꯕꯨ ꯆꯦꯜꯂꯕꯅꯤ꯫ ꯁꯤꯡꯊꯥꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯦ ꯇꯧꯔꯤꯕ ꯁꯅꯥꯕꯨ ꯋꯥꯈꯜ ꯊꯩꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯍꯌꯦꯡ ꯅꯣꯏ ꯁꯥꯏꯗꯅꯦ ꯏꯅꯝꯃꯒꯤ ꯐꯤꯗꯤ ꯈꯔ ꯇꯣꯏꯅ ꯂꯩꯍꯟ ꯇꯥꯕꯅꯤꯅꯦ, ꯅꯪꯅ ꯅꯄꯥꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ꯫ ꯑꯇꯩꯒꯤ ꯂꯩꯔꯛꯇꯁꯨ ꯏꯅꯝꯃꯩꯗꯤ ꯋꯥꯠꯄ ꯌꯥꯔꯣꯏꯅꯦꯀꯣ꯫ ꯁꯅꯥꯁꯨ ꯀꯞꯅꯤꯡꯒꯦ ꯇꯧꯔꯝꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯂꯩꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯩꯁꯨ ꯏꯅꯝꯃꯒꯨꯝꯕ ꯏꯅꯝꯃ ꯑꯝꯇ ꯄꯥꯝꯈ꯭ꯔꯦꯗ꯫ ꯍꯌꯦꯡ ꯅꯣꯏꯒꯤꯗꯁꯨ ꯂꯣꯏꯅ ꯇꯧꯕꯤꯅꯤꯗ, ꯑꯩꯁꯦ ꯅꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯀꯩꯅꯣ꯫ ꯁꯤꯡꯊꯥꯅ ꯋꯥꯔꯤꯗꯨ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯁꯥꯔꯛꯂꯤ꯫ ꯑꯗꯣ ꯏꯅꯝꯃ, ꯇꯥꯃꯣꯆꯧꯁꯦ ꯀꯥꯏꯗ ꯀꯃꯥꯏꯅ ꯈꯪꯅꯔꯛꯏꯅꯣ? ꯏꯕꯦꯝꯃ, ꯅꯣꯏ ꯇꯥꯃꯣꯆꯧ ꯍꯣꯏꯗꯤ ꯂꯦꯝꯈ꯭ꯔꯕ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ꯫ ꯑꯩꯅ ꯄꯥꯝꯃꯟꯕꯒꯤ ꯌꯥꯜꯂꯒ ꯂꯩꯕꯒꯤꯅꯦ ꯂꯩꯔꯛꯏꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄꯅ ꯑꯗꯨꯝ ꯃꯨꯜꯂꯝꯃꯗꯧꯅꯤ꯫ ꯊꯦꯡꯅꯕꯕꯨꯗꯤ ꯀꯣꯂꯦꯖ ꯃꯇꯝꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯃꯥꯅꯗꯤ ꯍꯧꯖꯤꯛꯇ ꯈꯔ ꯅꯨꯡꯁꯤꯔꯛꯄ, ꯑꯩꯅꯗꯤ ꯀꯨꯏꯔꯦꯗ ꯅꯨꯡꯁꯤꯔꯛꯄ꯫ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯃꯤꯃꯤꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯣꯏꯒꯤꯗꯤ ꯑꯩ ꯃꯑꯣꯡꯁꯤꯗꯤꯅꯦ ꯑꯝꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ, ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ꯫ ꯑꯩꯈꯣꯏ ꯁꯅꯥꯒꯤꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯎꯔꯨꯅꯤ ꯎꯝꯈ ꯌꯦꯡꯉꯤꯁꯤ, ꯅꯣꯡꯃꯁꯤꯗꯒ ꯃꯥꯅ ꯂꯥꯛꯑꯒ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ꯫ ꯁꯤꯡꯊꯥ, ꯅꯪꯒꯤꯗꯨꯁꯨ ꯌꯥꯎꯔꯛꯄꯅꯤꯅꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ꯫ ꯁꯤꯡꯊꯥꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯤ꯫ ꯌꯥꯝꯕꯅꯤꯅꯃ,
ꯃꯣꯏ ꯑꯅꯤ ꯍꯦꯛ ꯄꯥꯈ꯭ꯔꯕ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯤꯟꯁꯤꯅ ꯑꯃꯅ ꯅꯨꯄꯤ 10 ꯄꯥꯟꯅꯕꯒꯅꯦ ꯉꯝꯕ ꯉꯥꯛꯇꯅꯤ ꯍꯌꯦꯡꯋꯥꯏ ꯃꯆꯤꯟ ꯀꯟꯕ ꯇꯥꯟꯅꯕꯗ ꯅꯅꯦꯝꯄꯣꯛꯅꯅꯦ ꯁꯥꯎꯔꯛꯇꯅ ꯇꯣꯛꯀꯅꯤꯀꯣ ꯃꯧ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯂꯦꯝꯈ꯭ꯔꯗꯣꯏꯅꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯥꯟꯅꯔꯤꯕꯗꯣ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄꯒꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯤꯃꯤ ꯈꯔ ꯂꯩꯔꯨꯁꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯅꯤ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯏꯊꯥꯟ ꯊꯥꯖꯗꯅ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯐꯗꯣ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯍꯥꯟꯅꯒꯨꯝ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯤ ꯇꯧꯔꯝꯗ꯭ꯔꯤ ꯆꯝꯅ ꯌꯦꯡꯂꯛꯂꯤ ꯃꯁꯥꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯅꯥꯜꯂꯝꯂꯤ ꯑꯍꯨꯝꯗꯨꯁꯨ ꯀꯩꯗꯧꯕ ꯂꯥꯛꯏꯕꯖꯥꯠꯅꯣ ꯈꯟꯅ ꯂꯥꯛꯂꯤ ꯀꯥꯏꯗꯅꯣ ꯅꯣꯏ ꯑꯍꯨꯝꯗꯤ ꯀꯩꯅꯣꯝꯇ ꯂꯩꯔꯨꯒꯦꯅ ꯊꯣꯔꯛꯄꯅꯤ ꯌꯥꯏꯐꯗꯤ ꯀꯗꯥꯏꯗꯅꯣ ꯁꯤꯡꯊꯥꯅ ꯈꯝꯂꯛꯄꯅꯤ ꯑꯩꯁꯦ ꯁꯅꯥꯝꯇ ꯊꯦꯡꯅꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯔꯝꯒꯦꯅ ꯂꯥꯛꯄꯅꯤ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯗ ꯄꯤꯕꯅꯤ ꯃꯗꯨ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯁꯣꯄꯤꯡ ꯕꯦꯒꯇꯣ ꯁꯅꯥꯗ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯁꯅꯥꯁꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯅꯛꯃꯤ ꯈꯝꯂꯤ ꯊꯦꯡꯛ ꯌꯨ ꯐꯖꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯗꯨꯝ ꯀꯧꯅꯁꯤ ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯊꯦꯡꯛꯁ ꯌꯥꯏꯐꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯍꯥꯟꯅ ꯃꯅꯤꯜ ꯅꯩꯕ ꯃꯤ ꯑꯃꯅ ꯄꯤꯔꯝꯕ ꯑꯣꯏꯕꯅ ꯏꯔꯥꯡ ꯑꯃꯗ ꯃꯤꯃꯤꯒ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯪꯂꯛꯂꯒ ꯄꯤꯔꯝꯂꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯃꯨꯒꯥ ꯁꯨꯠꯅꯤ ꯕ꯭ꯔꯥꯏꯠ ꯔꯦꯗꯇ ꯃꯄꯥꯟ ꯋꯥꯏꯠꯅ ꯆꯠꯄ ꯃꯆꯨꯗꯨꯒ ꯍꯦꯛ ꯎꯕꯗ ꯂꯩꯅꯥꯅ ꯃꯃꯤꯠ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥ ꯁꯤꯗꯤ ꯀꯩꯅꯣ ꯈꯨꯐꯖꯁꯦ ꯀꯩꯅꯣꯗꯤ ꯉꯥꯎꯔꯦꯅ ꯌꯥꯔꯦ ꯊꯝꯖꯤꯟꯈ꯭ꯔꯣ ꯁꯤꯛꯊꯥꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯁꯨ ꯕꯦꯒꯇꯨꯒ ꯀꯩꯒ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯝꯕꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯌꯧꯔꯛꯂꯤ ꯀꯦꯃꯦꯔꯥꯃꯦꯟꯅ ꯁꯅꯥꯅ ꯑꯔꯣꯏꯕꯤ ꯀꯦꯊꯗꯨꯅ ꯂꯩꯂꯦꯡꯕꯒꯤ ꯐꯣꯇꯣꯗꯨ ꯆꯥꯝꯊꯣꯛꯇꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯅꯧꯅ ꯑꯍꯟꯕ ꯐꯖꯕ ꯉꯥꯛꯇ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯊꯦꯠꯄꯋꯣ ꯊꯝꯕꯋꯣ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯀꯥꯗꯒꯤ ꯃꯄꯥꯟꯕꯨ ꯁꯨꯛꯊꯣꯛ ꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯃꯐꯤ ꯁꯠꯄ ꯂꯣꯏꯔꯛꯄꯗ ꯕ꯭ꯔꯗꯦꯟꯁ ꯌꯧꯁꯤꯜꯂꯛꯂꯤ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯂꯥꯛꯅꯔꯤ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯌꯨꯝꯗꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯕ ꯍꯥꯏꯗꯅ ꯂꯧꯕ ꯊꯣꯔꯛꯂꯤ ꯑꯔꯩꯕ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯂꯩꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯃꯆꯥꯒꯤ ꯃꯃꯨꯡ ꯂꯧꯕꯅꯤ ꯂꯥꯛꯅꯔꯤꯕꯗꯣ ꯉꯝꯕꯒꯤ ꯁꯕꯥꯟꯗꯨꯗ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯄꯗꯨꯗꯤ ꯄꯛꯆꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯍꯦꯛ ꯂꯩꯇꯦ ꯀꯣꯛꯇꯧꯂꯤꯕ ꯀꯣꯛꯌꯦꯠꯇꯨꯒ ꯂꯥꯏꯕꯛꯇ ꯃꯒꯨꯟꯅ ꯌꯣꯝꯗꯨꯅ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥꯟꯗꯨꯒ ꯂꯩꯁꯥꯕꯤꯅ ꯒꯥꯔꯤ ꯊꯩꯅꯕꯗ ꯎꯍꯧꯕꯗꯤ ꯆꯥꯛꯇ꯭ꯔꯦꯗ ꯍꯥꯏꯅ ꯁꯣꯟꯅꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦ ꯁꯣꯟꯁꯨ ꯁꯣꯟꯅꯍꯧꯔꯤꯕꯅꯤ ꯃꯗꯨ ꯃꯌꯥꯏꯗ ꯆꯪꯂꯛꯄꯗ ꯂꯩꯃꯅ ꯍꯥꯟꯅꯕꯨ ꯈꯟꯖꯩ ꯑꯩꯒꯤ ꯌꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯐꯖꯩ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯣ ꯏꯃꯨꯡꯗ ꯀꯦꯔꯤꯕ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯁꯅꯥ ꯐꯥꯎꯕ ꯇꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯛ ꯐꯖꯔꯝꯕꯖꯥꯠꯅꯣ ꯈꯟꯅ ꯁꯅꯥꯗꯣ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗ ꯃꯥꯅ ꯀꯦꯕ ꯂꯣꯏꯕ ꯉꯥꯏꯔꯤꯕꯤ ꯁꯤꯡꯊꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯂꯤ ꯌꯦꯡꯉꯨꯕꯗ ꯕ꯭ꯔꯗꯟꯒꯤ ꯀꯣꯜ ꯑꯣꯏꯔꯝꯂꯤ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯂꯩꯒꯦꯅ ꯁꯅꯥꯏ ꯃꯅꯥꯛꯇ ꯂꯩ ꯀꯩꯗꯧꯔꯤꯅꯣ ꯃꯤ ꯀꯩꯅꯥ ꯃꯅꯥꯛꯇꯨꯗ ꯅꯪꯗꯤ ꯀꯥꯏ ꯂꯩꯒꯦ ꯉꯝꯕꯩ ꯃꯅꯥꯛꯇ ꯂꯩ ꯅꯪꯗꯤ ꯕꯣꯔ ꯃꯅꯥꯛꯇꯨꯗ ꯀꯗꯩꯕ ꯑꯩꯅ ꯈꯤꯇ ꯍꯦꯟꯒꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯅꯤ ꯂꯥꯎ ꯉꯥꯏꯍꯥꯛꯇ ꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯇꯥꯝꯆꯧꯍꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯌꯥꯔꯣꯏꯀꯣ ꯊꯣꯔꯛꯄ ꯅꯪꯁꯦ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯒꯤꯅꯦꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯑꯗꯨꯝ ꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯊꯣꯛꯇ ꯊꯣꯔꯛꯑꯣꯃꯦ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯜꯂꯛꯄꯩꯗꯨꯗ ꯑꯣꯏꯅ ꯊꯣꯔꯛꯄꯗ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯣꯔꯦꯟ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯊꯣꯔꯛꯑꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯗ ꯀꯔꯟ ꯇꯧꯅꯨꯀꯣ ꯂꯝ ꯍꯦꯟꯒꯅꯨꯗ ꯐꯠ ꯊꯣꯛꯂꯛꯑꯝꯃꯒ ꯐꯠ ꯆꯪꯈꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯃꯤꯅ ꯍꯥꯏꯔꯤꯃꯛꯇꯗ ꯁꯨ ꯍꯦꯛꯅꯦ ꯍꯥꯏꯗꯅ ꯃꯃꯥꯏꯁꯦ ꯀꯥꯏꯕꯁꯨ ꯈꯪꯗꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯇꯜꯂꯦ ꯃꯁꯤ ꯃꯤꯁꯦ ꯑꯃꯨꯛ ꯃꯀꯣꯛꯁꯦ ꯆꯥꯛꯑꯕ ꯃꯥꯜꯂꯦ ꯃꯁꯤ ꯉꯔꯪ ꯉꯪꯂꯒ ꯊꯧꯔꯛꯑꯦ ꯐꯣꯟꯗꯨꯁꯨ ꯊꯝꯗꯦ
ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯕ꯭ꯔꯗꯔꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯡꯅ ꯊꯣꯡꯅ ꯁꯤꯡꯊꯥꯗ ꯊꯣꯔꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯝꯕꯗꯨ ꯎꯔꯒ ꯁꯤꯡꯊꯥꯗꯣ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯀꯣꯟꯊꯣꯡꯂꯥꯟ ꯊꯣꯔꯛꯄꯒ ꯕ꯭ꯔꯦꯅꯦꯅ ꯒꯥꯔꯤꯗꯨ ꯐꯠ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯂꯥꯎ ꯀꯥꯈꯠꯂꯣ꯫ ꯀꯥꯏꯗꯅꯣ? ꯍꯪꯗꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯤꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯄꯤꯔꯛꯄ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯀꯣꯛ ꯀꯥꯈꯠꯂꯒ ꯂꯣꯏꯔꯕꯁꯤꯗ꯫ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯁꯤꯡꯊꯥꯗꯨ ꯀꯥꯈꯠꯇꯨꯅ ꯐꯝꯂꯛꯂꯤ꯫ ꯕ꯭ꯔꯗꯔꯅ ꯒꯥꯔꯤꯗꯨ ꯀꯣꯂꯦꯖ ꯂꯩꯕ ꯑꯗꯣꯝꯗ ꯊꯧꯔꯛꯂꯤ꯫ ꯃꯤ ꯈꯔ ꯆꯤꯛꯄ ꯃꯄꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ꯫ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯗꯧꯕ? ꯀꯩꯅꯥ ꯊꯣꯛꯑꯝꯃꯗꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗꯧꯅꯤ ꯍꯥꯏꯁꯤꯅꯤꯀꯣ? ꯅꯪꯅ ꯀꯦꯔꯒ ꯐꯖꯕ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯅꯤ꯫ ꯍꯣꯔꯦꯟ ꯎꯕꯗꯗꯤ ꯍꯧꯖꯤꯛ ꯐꯖꯔꯤ ꯁꯨꯃꯥꯏꯅ ꯐꯖꯔꯔꯣꯏ꯫ ꯀꯞꯄꯨꯕꯒꯤ ꯃꯔꯥꯡ ꯃꯦꯀꯞꯀꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯏꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯣꯞ ꯀꯥꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯇꯧꯅꯤ꯫ ꯇꯥꯟ ꯆꯥꯗꯅ ꯔꯣꯃꯥꯟꯁꯇꯤ ꯀꯥꯏꯅꯀꯣ꯫ ꯅꯪꯅ ꯑꯩꯁꯦ ꯇꯃꯣꯌꯥꯏꯒꯤ ꯕꯦꯆꯥꯒꯤ ꯇꯃꯣꯌꯥꯏ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤꯅꯦ꯫ ꯌꯥꯔꯦꯁꯦ ꯍꯜꯂꯁꯦ ꯂꯥꯛꯑꯣ꯫ ꯋꯥꯗꯨ ꯁꯥꯎꯅꯒ ꯍꯥꯏꯔꯛꯇꯦ ꯇꯞꯇꯥꯅ ꯀꯦꯊꯔꯒ ꯍꯥꯏꯔꯛꯑꯕꯗꯨꯗꯗꯤ ꯕ꯭ꯔꯗꯦꯟꯗꯤ ꯍꯟꯅꯤꯡꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯃꯆꯤꯕꯨ ꯂꯦꯡꯅꯤꯡꯗ꯭ꯔꯤ꯫ ꯁꯤꯡꯊꯥꯗꯨ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯌꯥꯔꯦꯀꯣ ꯑꯦꯛꯇꯤꯡ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ꯫ ꯑꯣꯍꯣꯏꯕ ꯑꯗꯣ ꯍꯜꯂꯁꯦꯕ꯫ ꯀꯩꯅꯥ ꯊꯣꯛꯑꯝꯕ ꯇꯥꯔꯦꯕ꯫ ꯑꯩꯈꯣꯏꯅꯤꯒꯤꯗꯗꯤ ꯃꯣꯏꯗꯤ ꯃꯆꯥꯒ ꯌꯥꯎꯈ꯭ꯔꯗꯤ ꯏꯀꯥꯏꯅꯤꯍꯦ ꯑꯩꯗꯤ꯫ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤꯗ ꯏꯆꯥꯗꯣ ꯆꯥꯎꯕ ꯃꯥꯟꯅꯍꯟꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯏꯔꯝꯃꯨ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯉꯝꯕꯗꯅꯦ ꯍꯥꯏꯒꯦ꯫ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯣ ꯃꯣꯏ ꯃꯆꯥꯅꯒ ꯃꯅꯥꯒ ꯂꯩꯔꯒ ꯐꯨꯕꯤꯔꯝꯃꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯌꯦꯡꯕ ꯈꯛ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯃꯥꯏ ꯋꯥꯊꯤꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯇꯨꯛ ꯉꯥꯔꯟ ꯁꯨꯝ ꯉꯥꯡ ꯂꯩꯔꯝꯃꯤ꯫ ꯑꯁꯦꯡꯕꯩꯅꯤꯀꯣ ꯍꯥꯏꯌꯨꯀꯣ꯫ ꯊꯦꯡꯉꯦꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯃꯤ꯫ ꯁꯤꯡꯊꯥꯅ ꯉꯥꯡꯃꯟꯗꯅ ꯍꯟꯕꯒꯤꯗꯤ ꯍꯜꯂꯛꯂꯤ꯫ ꯀꯩꯅꯥꯃꯛꯇꯤ ꯊꯣꯛꯂꯝꯗ꯭ꯔꯤ ꯕꯣꯔꯤ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯀꯥ ꯍꯦꯟꯅ ꯉꯥꯟꯕ ꯃꯁꯤꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯅꯥꯁꯨ ꯊꯣꯛꯇꯨꯅ ꯂꯩ ꯀꯣꯏꯔꯦ ꯂꯝ ꯂꯥꯞꯄꯤ 3 ꯀꯣꯏꯔꯒ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯆꯥꯅ ꯑꯔꯤꯕꯤ ꯀꯦꯊꯔꯒ ꯂꯩ ꯀꯣꯏꯕꯗꯨ 3ꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ 3 ꯅꯝꯗꯨꯅ ꯀꯣꯏꯍꯜꯂꯤ꯫ ꯀꯨꯟꯗꯣ ꯍꯧꯛꯂꯦ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀ꯭ꯋꯥꯂꯥꯅꯕꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨꯗ ꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯔꯩꯁꯨ ꯇꯧꯅꯩ ꯃꯈꯣꯏ ꯃꯁꯦꯜ ꯕꯣꯔꯅ ꯍꯦꯜꯂꯤ ꯀꯩꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯅ꯫ ꯉꯝꯕꯅ ꯍꯥꯟꯅ ꯆꯠꯅꯕ ꯊꯣꯔꯛꯄꯗꯨꯗ ꯂꯩꯅꯥꯅ ꯉꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯂꯤ꯫ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯒꯤ ꯂꯩꯅꯥꯅ ꯂꯤꯠꯁꯤꯜꯂꯒ ꯊꯥꯈ꯭ꯔꯦ꯫ ꯕꯣꯔ ꯊꯣꯛꯈ꯭ꯔꯕꯗ ꯀꯩꯅꯥꯁꯨ ꯆꯠꯅꯕ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝ ꯊꯣꯛꯅꯕ ꯍꯧꯅꯈ꯭ꯔꯦ꯫ ꯂꯩꯅꯥꯒ ꯁꯤꯡꯊꯥꯒꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯁꯅꯥ ꯃꯥꯒꯤ ꯃꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯩꯃ ꯃꯕꯨꯡ ꯑꯇꯩ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯃꯥ ꯊꯣꯔꯛꯄ ꯉꯥꯏꯔꯝꯂꯤ꯫ ꯁꯅꯥꯗꯤ ꯂꯦꯞꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯤꯠꯀꯤ ꯄꯤ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯏꯁꯇꯤꯌꯔ ꯀꯨꯝꯊꯔꯛꯄꯗꯨ ꯃꯛꯇꯗꯅꯤ ꯀꯞꯊꯣꯔꯛꯂꯤꯕꯗꯨ꯫ ꯃꯌꯥꯝꯅ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯈꯥꯝꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯂꯩꯃꯕꯨ ꯈꯨꯔꯨꯝꯃꯛꯄꯗꯨꯗ ꯂꯩꯃꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯍꯩꯊꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯕꯨ ꯃꯥꯡꯒꯣꯜ ꯄꯤꯔꯛꯂꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯐꯪꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯗꯣꯝꯆꯥ ꯀꯣꯟꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯂꯩꯃꯗꯨ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯊꯤꯡꯂꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯞꯀꯅꯨꯁꯦ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯁꯤꯅꯤꯅꯦ꯫ ꯑꯗꯨꯝ ꯏꯆꯥꯅ ꯀꯞꯄꯒ ꯆꯠꯈ꯭ꯔꯗꯤ ꯏꯟꯗꯣꯝꯆꯥꯗꯤ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ? ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯀꯅꯨ꯫ ꯐꯖꯅ ꯂꯩꯌꯨ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯏꯆꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯂꯩꯃꯗ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯕꯨꯡꯗ ꯑꯃꯨꯛ ꯈꯨꯔꯨꯝꯂꯤ꯫ ꯌꯨꯍꯦꯟꯗꯤ ꯅꯨꯄꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯗꯅ ꯃꯆꯟꯅ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯛꯂꯤ꯫ ꯁꯅꯥꯇꯅ ꯃꯄꯥ ꯁꯛꯂꯕ ꯃꯕꯨꯡꯕꯨ ꯎꯔꯒ ꯀꯞꯆꯕꯅꯤ꯫ ꯃꯌꯥꯝ ꯃꯊꯪ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯅꯥ ꯃꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯌꯨꯝꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯆꯠꯅꯕ ꯊꯥꯡꯂꯛꯂꯤ ꯅꯨꯡꯆꯥ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗꯣ꯫ ꯉꯝꯕꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯁꯨ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯅ ꯑꯣꯛꯂꯤ꯫ ꯂꯥꯡꯕꯒ ꯀꯤꯃꯒ ꯑꯋꯥꯕ ꯋꯥꯈꯜꯒ ꯆꯪꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯕꯗ ꯁꯤꯡꯊꯥꯒ ꯂꯩꯅꯥꯒ ꯈꯛ ꯉꯥꯏꯍꯧꯔꯤ꯫ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯀꯨꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤ꯫
ꯑꯍꯤꯡ ꯈꯨꯗꯤꯡ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯁꯥꯔꯒ ꯀꯞꯃꯤꯟꯅꯈꯤꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯑꯍꯨꯝꯗꯣ ꯋꯥ ꯉꯥꯡꯗ ꯌꯦꯡꯅꯗꯨꯅ ꯀꯞꯂꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯔꯣꯏꯀꯣ? ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤꯀꯣ? ꯀꯣꯂꯦꯖꯁꯨ ꯆꯠꯃꯤꯟꯅꯔꯔꯣꯏ, ꯇꯨꯝꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯔꯅꯤ꯫ ꯍꯌꯦꯡꯗꯩꯗꯤ ꯏꯍꯥꯡ ꯍꯥꯡꯒꯅꯤ꯫ ꯂꯩꯅꯥꯅ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯅꯥꯁꯨ ꯈꯝꯂꯛꯂꯤ, ꯍꯦꯛ ꯍꯦꯛ ꯀꯞꯂꯗꯨꯅ꯫ ꯅꯪ ꯑꯩ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯎꯀꯣ, ꯇꯣꯝꯆꯥꯒꯤ ꯅꯥꯛꯇꯁꯨ ꯇꯣꯏꯅ ꯆꯠꯂꯨꯀꯣ꯫ ꯅꯪ ꯁꯈꯣꯏꯗ ꯂꯥꯛꯑꯣ, ꯅꯪ ꯉꯝꯕꯗ ꯇꯧꯔꯒ ꯊꯤꯟꯍꯜꯂꯛꯑꯣ꯫ ꯑꯩ ꯅꯣꯏ ꯌꯥꯝꯅ ꯃꯤꯁ ꯇꯧꯅꯤꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯅꯤꯌꯦ꯫ ꯑꯍꯨꯝꯗꯣ ꯑꯣꯟꯁꯤꯟ ꯄꯪꯀꯞꯇ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯅ ꯃꯈꯣꯏ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕꯒ ꯈꯪꯗ꯭ꯔꯦ, ꯑꯅꯤꯗꯨꯁꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯂꯤꯊꯣꯛꯇꯨꯅ ꯕ꯭ꯔꯦꯗꯦꯟꯒ ꯉꯝꯕꯒꯗꯣ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯉꯝꯕꯅ ꯍꯥꯟꯅ ꯕ꯭ꯔꯦꯗꯦꯟꯗ ꯍꯥꯏꯔꯛꯂꯤ꯫ ꯅꯇꯨ ꯐꯥꯖꯤꯜꯂꯣ, ꯏꯇꯨꯁꯦ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯅꯪꯁꯨꯅꯦ ꯅꯇꯨ ꯁꯦꯝꯗ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯩꯒꯤꯁꯤꯁꯨꯅꯦ ꯑꯩ ꯄꯨꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯅ ꯍꯥꯟꯅ ꯁꯤꯡꯊꯥ, ꯃꯄꯥꯟꯗ ꯃꯌꯥꯝꯅ ꯉꯥꯏꯅꯍꯧꯔꯦ, ꯂꯥꯎ ꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯈꯨꯃꯛꯇꯤ ꯀꯟꯅ ꯀꯞꯄꯝꯕ ꯑꯗꯨꯃꯗꯤ ꯈꯔ ꯐꯅꯈ꯭ꯔꯦ ꯃꯤ ꯆꯪꯉꯛꯄꯗꯨꯗ꯫ ꯉꯝꯕꯅꯁꯨ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ, ꯌꯥꯔꯦ ꯁꯅꯥ, ꯉꯁꯥꯏꯗꯒꯤ ꯋꯥꯅꯤ ꯇꯣꯛꯑꯣ, ꯅꯨꯡꯇꯤꯒꯤ ꯎꯅꯍꯟꯅꯤ, ꯀꯩꯁꯨ ꯋꯥꯒꯅꯨꯁꯦ꯫ ꯍꯟꯗꯛꯁꯨ ꯈꯨꯝꯗꯦ ꯑꯍꯨꯝꯗꯣ, ꯑꯗꯨꯝ ꯀꯞꯄꯗꯣ ꯐꯠꯍꯦꯛ ꯊꯤꯡꯕꯗꯤ ꯉꯝꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯞꯅ ꯊꯦꯡꯕꯗ ꯌꯥꯔꯔꯣꯏꯗꯕ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯦꯟꯅ ꯀꯥꯔꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯝꯕ, ꯅꯪ ꯊꯣꯛꯑꯝꯃ ꯆꯠꯂꯣ, ꯃꯄꯥꯅ ꯕꯣꯔ ꯃꯥꯡꯈ꯭ꯔꯦꯅ ꯁꯥꯎꯅ ꯂꯩꯔꯝꯃꯅꯤ꯫ ꯅꯪꯗꯤ ꯁꯤꯗ ꯑꯩ ꯀꯥꯁꯤꯗ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯆꯠꯂꯣ, ꯃꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯣ꯫ ꯏꯇꯨꯅꯤꯅꯦ ꯀꯞꯄꯤꯁꯦ, ꯀꯨꯏꯅ ꯀꯞꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯒꯤꯗꯤ ꯉꯁꯥꯏꯗꯩ ꯀꯞꯄꯛꯏꯕ, ꯑꯩꯅ ꯊꯦꯝꯗ꯭ꯔꯗꯤ ꯐꯔꯣꯏꯗꯧꯔꯤꯕ, ꯑꯗꯨꯒꯤ ꯆꯪꯉꯛꯏꯕ, ꯈꯪꯉꯕꯣ? ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯔꯛ ꯐꯠ ꯊꯠꯂꯗꯨꯅ ꯂꯩꯅꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯑꯝꯇ ꯄꯛꯇ꯭ꯔꯦ, ꯏꯇꯨꯏꯌꯦ, ꯑꯩꯈꯣꯏ ꯏꯁꯩ ꯄꯨꯔꯛꯑꯝꯗꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯤ꯫ ꯉꯝꯕꯅ ꯐꯣꯟ ꯁꯠꯇꯣꯛꯂꯗꯨꯅ, ꯃꯌꯥꯝ ꯅꯣꯛꯏꯉꯩꯁꯤꯗ ꯁꯦꯜꯐꯤ ꯃꯆꯥ ꯑꯃꯇ ꯇꯧꯍꯧꯁꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯉꯥꯗꯣ ꯁꯦꯜꯐꯤ ꯑꯃ ꯉꯝꯕꯒꯤ ꯐꯣꯟꯗꯨꯗ ꯀꯥꯞꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯏꯁꯪ ꯀꯥꯔꯕ ꯊꯃꯣꯏ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫